अहानबदा मरुइबा पाव तांकक अनि थोकना पांगथोकदोरिबा सेंसस 2026 ना मणिपुर सु याउखिबा तारबदी मणिपुर की तुंगी खुनाइदा अचौबा अवाबा कया पिरकपगी मथक्ता सोशियो पॉलिटिक्स दा अकीबा फंगना अहोंगबा लाकनी हाइना सोशल वर्कर संजोय अहंथेमना फोंदोखरे अमदी खुराई लमलोंगदगिना जेनिम्स चाबा लंबी परिंग असी सेमद्रि फाउबा लंबी परिंग असी थिंगजिनबगी खोंजंग संगचिनख्री खुरमजरी नॉर्थ ईस्ट विंडो टीवी ना संदोक्चरीबा नुमिदांगे पाव मियेंग ताबिरिबा पुमनमपु अहानबा मक्कदा अहोंगशंगमम लिरिलना तरामनुक्चरी पाव मचक खाइना पिजरी तांकक अनि थोकना पांगथोकदोरिबा सेंसस 2026 ना मणिपुर सु याउखिबा तारबदी मणिपुर की तुंगी खुनाइदा अचौबा अवाबा कया पिरकपगी मथक्ता सोशल पॉलिटिक्स दा अकीबा फंगना अहोंगबा लाकनी हाइना सोशल वर्कर संजोय अहंथेमना फोंदोखरी ngasi social worker asigi wangu sabal kai dalaiba yumda census ki mayokta pangthokiba sit-in protest ki thoram amada sanjoy ahat themna 2023 ki May ahum dagi hawrakhiba violence asida khun thadokuna chen khiduna amadi chelhan khiduna hojik fawba hanjinba ngamdana leiringai maitaina khundaramba khun kaya chathagadoriba ahanba phase ki house listing amadi village survey da yaroidoriba maram asina maitaina taram करमना युम कयाम खुन कया मांगख्रगनी अमसुंग अमरोमदना स्टेट गवर्नमेंट ना रिकॉग्नाइज तौद्रिबा खुन लिसिंग अमगा चनिपान हेनबना रिकॉग्नाइज ओइरबा खुन नमदुना ओनहनख्रनी अमदी कांगलोन काइना म्यांमार अमदी बांग्लादेश तगे ngमखै लानसिनदुना चंगसिलकपा इलीगल इमिग्रेंट्स इन्फिल्ट्रेटर्स ला कयाबुना मिकोकथिबा असिदा याउशिनखिदुना मणिपुर अमदी इंडिया की लोना यारबा असेंगबा बोनाफिड सिटीजन नमदुना ओनहनख्रगनी हाइदुना मिपाइबा फोंदोखि मसी हाइदुना एकोना सेंसस की मायोक्ता लेबा नते अदुबु 2001 दा पांगथोकिबा सेंसस ता यामना मरम चादबा चाही तरा दा हिंगलकपा मिसिंग डिकेडल पॉल्यूशन ग्रोथ रेट असी इंडिया की अपुनबगी ओइबा एवरेज ता तरा तरेका दशमिक तरेट अमदी मणिपुर दा तंपाकी डिस्ट्रिक्ट मरी दा चांगचता तरागा निपांग दशमिक ओइबदा चिंगी डिस्ट्रिक्ट अहुंगी सब डिवीजन मापंदा मिनिमम दा निफुगा माथोय परसेंटेज अमदी मिनिमम दना 169% ओइखिदुना नेचुरल ओइदबा का हेना मी मसिंग हेंगतखि मरम कया आसिना मयाम मणिपुर दा सेंसस तौबा हाइबसी अकी बगी मसक ओइरकपनी हौजिकसु मणिपुर दा हाना एनआरसी अथुबदा तौदुना मणिपुर की मफम कयादा खुंदा लेतादुना लेशिनख्रबा इलीगल इन्फिल्ट्रेट्स इमिग्रेंट कया असि मपुंग फाना मसक खंगदोक्तुना अमसुंग मणिपुर दगी मागी लेबाक्ता मपुंग फाना तांथोखिद्रबा फावबा मणिपुर दा माउसागुम तंगदु लेताबा फिवमदा हंजनद्रि फावबदा मणिपुर दा सेंसस तौबा यारोय हाइना मिफम अदुना खोंजेल अमत ओइना लाउखि प्रोटेस्ट सरुक याकिबा प्रोटेस्टर्स सिंगना नो एनआरसी नो सेंसस एनआरसी फर्स्ट एंड सेंसस नेक्स्ट पीस एंड एनआरसी फर्स्ट then census illegal immigrants crushing Manipur do fair census and save Manipur haina thaba placard sing paiduna slogan kaya su laukhi Sanjoy Ahanthemna makha tarduna state asida political parties ki khetnaba wakhalon pumnamak thadoktuna Manipur miyam punna hoduna NRC tawdriba fawba census toba yaroi haiduna ekhoi punna leminabagi matam oire haikhi natrabadi ngasidagi chahi humdraga mangagi matungda haibadi lising aniga chamadadi मणिपुर की ngasi ओरिबा फिल्म असि ओइररोय अकीबगी मसौ ओइबा कनबा ngamaroidaba मणिपुर ओइखरगनी हाइना चेक्सिन वा थमखि खुराई लमदोंगदगिना जेनिम्स चाबा लंबी परिंग असि सेमद्रि फावबा लंबी परिंग असि थिंजिनबगी खोंजंग चंगचिनख्रे अयांगपली रोड डेवलपमेंट कमिटी अमदी यूथ सोशल क्लब इन्फॉर्मेशन सेंटर लोइनना लंबी परिंग असि की नागयता तारिबा मियाम पुमनमकना चंगशिनलिबा खोंजंग अदुगा मरी लेनना कानन बलाना पाउमी सिंगदा फोंदोरपदा लंबी परिंग असिदा हॉस्पिटल दूरदर्शन केंद्र इम्फाल सोशल
School Imphal East DC na chingba maruoiba kaya sigi chatfam oiri. Adubo matam sangna sewage project kidamakta miyam na warapasu khanguna laklaga loishilaklaba fawada lambi asi semjin dabana miyam gi oiba khongjong asi changshilakpani lambi asi semna ba thabak sing mitmangda udiba fawba khongjong handokloi haiba wafam thamlakhi. Lambi se kwaidagi men oiba haibadi Genostan chaliba adegi koigi Durdasan Ladiba, Aregi School, Aregi DC, Maroina Mayamse, Labanina, and I keep Pukalopato, the Siamna, Toning the Togoka, Tokosuduma lady, Adubo equising I be among I do how did he? I was some Puimalak than I was there among Sami type is ever key, like the sum later Padona, the Wanamaram or the Kanda, I was there Mayamje, young Paligi, Nayeta Tariba, Praza Mayamje, Koyamje, Honaruba Nightana. Mana loimak akoise lambi se sembidi phawadi aikoi myam akanba khongjang ma changjal si haina akoise nga Manipuri Students Federation Angel Chakmagi Misibu akanba mawongda yaningdaba fongdorakli MSF na thadorpa cherol amada Tripura dagi chahi kunga mari khakta ngairiba MBA student bu Dehradun Uttarakhand da tang mapanda thang na hanjin thilambadagi laikat naraba matungda tang kunga tarukta laikhidaba thong adu laibak thibani mahakki mathakta khena bagi mityeng chawna yengduna assault chathaki loinana mahakki manaw nupa su asok apandang hanki Asigumba thong asi wakal yaudaba migi thabakni notice macha singbu hanthana miyeng thamba asi yafam thokti maramaduna Prime Minister Home Minister Uttarakhand gi Chief Minister na legal action lokhat pinabagi damakta appeal tawrakli Manipur, Nagaland, Amadi, Assam da Khundariba, Jalerong Furupki, Kwaidagi Chawba Kumhai, Oriba, Gangaina Lapada, All Manipur United Clubs Organization, AMUCO na Lamdamasigi Miyamda, Yaifa Pauzal Pirakli. AMUCO gi Maiketigi Thadorpa Cherol Amada, Kumhai asi Laurok Tha Loreba Matungda, Harau Nungaiba, Chaukhatpa, Yaifaba, Miyoi Kunaida, Ladiba Kangluk Furup Singi Marakta, Afaba mari thamduna nungshi chanana himinabagi pangthokpa kumai amani kumai asigi manungda laigi thorom pangthokpa mahaushadagi leiraklaba nat ki oiba isai jagoi pangthokpa chamin thakminaba pangthoktuna taibang sema mapu tingkaw rangwangda nungaiba yaifaba ohenbinaba amadi furup masilgi marakta tangdu leitaba pinabagi dama pangthokpa kumhaini Kumai asina Manipura Maihorodagi himinaraklaba furup masilgi marakta nungshi chanama ing tappa chaukhatpa khunai ama ohenbinaba loinana Manipura ing kumja lising aniga kungo humdoigi me ahumdagi lamdam sigi furup masilgi marakta hana shunaba mayum maikai thaduna manghan takhanduna mayumda leiba fangjadraba sengbu amuk hana tangdu leita handuna nungshi chanana leihananaba amasung hingananabiba Suga ngai kumhai asina purakpo oirasu haina cherol asina makhatari Kumbi Assembly Constituency da Mirep Oigadoriba Anan Wahengbam President Manipur Pradesh Youth Congress Committee na Kumbi Kendragi Mafum Ayambada Thengnariba Lambi Thongi Fibam Singh Ubada Thamoi Sokna Pendaba Fawi Haiba Wafam Thamki Wafam asi Kumbi Bazaar Main Road Tage Kumbi Kangzaibung Fawduknaba Atenba Lambi asi Anan Wahengbangi Miyeng Makhada Semjinba Adu Yengsinbagi Khongchat Amada Phongdokhibani Lamdam asida Lambi chawna khudung chadaba thoklamba kaya adu lambi asi samjilabanina kokhanba ngamlagani haina su mahakna makhata na phongdorakli lambi asi samjilakpada kumbi kangjaibung mapal kumbi thong khongda leiriba praja miyamna anan waheng bambu thagatpa phongdorakli Aikoina kuki lan ni hariba asi kuki lan nate achoba force amana makhoigi marumda leiraga Manipur thugaina ba maitai muthatana ba chatharapan lan ni haina UNLF ki hanagi chairman Ningthem Chasanayama Elias RK Megana Fongdokre wafom asi chahi tare khuntakpa ningsing thorongi manung channa
चामगा हुंफुगा मापन सुबा बीर टिकेंद्रजी की मपोक कुमुंगा मरी लेनना टिकेंद्रजी की मितम अमा त्रिपुरा की बामुचियागी मनुंग चनबा बेरेमुरादा माइखुम हांगदोकपगी थौरमदा फोंदोखिबनी United People's Front Manipur Amadi Tripura Manipuri Student Youth Coordination Committee ga khutsamnaduna maikhum hangdokpagi thorom adu pangthokhi maduda Tikendriji ki mafamda hailai katuna amadi tuminna leptuna ikai khumdaba utkhi amadi Manipur kananaba kholaw kayasu lawkhi madugi matungda Guchamurada leiba Panichai Mandopta miyamgi oiba mifam amasu pangthokhi thorom aduda athoba mingthungleng oikhiba ningthemcha sanayama Elias RK Megan na hai Manipur chatharik liba lan asi Manipur thugainaba maitai muthatnaba chatharapa lanni ngasi aikhoda thengnariba lan asi chahi lising ani henbagi puwarida hinglakpa punsirol asida khwaidagi hena aikhoda temshinarapa lan amani haina loba yai tanja asida maitai sing khaknatana Manipur da khundaminariba kanglu furu khudemak sogatminaduna apunbagi pangal sagatpa changi democracy ne di haiba democracy ne di nataba system asina Maitegi Thona Lingjol Chatnalol Amadi Mapangal Adubu Thugaiduna Sonta Hali Manipur Thugaina Bohonarik Liba Kaya Asida Japan, Korea, America Yauna India gi Wangmada Lairiba Mitai Singna Punsinduna Manipur Kanana Bohotnabada Saruk Yafam Thui Aikoi Amata Oina Pullaba Matungda Manipur Thugaina Bohonarik Liba Kaya Lakshin Bangam Kani Haiki Thauramadu Tripura Assembly gi MLA Yelam Birjit UPF Manipur gi President and Rupachandra Advisor Komdram Ratan W2nd UCM की President 𝐋𝐢𝐯𝐞𝐬 𝐁𝐫𝐴 की President Tongbram Ibemcha NIPCO की President Oinam Premjit Yauna Miyoi Kayasu Saruk Yakhi Frup amoy bagi Richard Mating Kemtharak pase ngasi multi-party system multi-party democracy ki channa wasum ba System asina maram oiraga election matamda paisa mayam saithokpa ade khuilam chat kem than ba adumba thabak tharang mayam chathana ba phim aduda akhoi naharo sing maroina ade akhoi nupi sing adum makhal election aduda lan madugi democracy oibagi aseng ba vote adu pihan bai mahutta paisa no wai chan saithokpa adum phim da chatharak ba Democracy ni dihaiba democracy aseng sakdam dinataba adumba phimaduna akoise proof ama oibagi bangalam sonda lakre adagi system asina puthorokpa corruption har bali bang orakre maduda koi research yauddraba lamcha chumdraba aduma proof orekodo maduna akoi yanglen saru thudera wa aduma phima koi mayunare All Manipur Women Social Reformation and Development Samaj na Sinduna ngasi Tampaki District Marida nifuga mga suba mayra paibi hangdokhiba numit palan tawkri mapumoya phatab thauramdi Imphal West ki manung channa leiba Fumlo Community Hall da pangthuki thauramadu da All Manipur Women Social Reformation and Development Samaj ki President TH Ramani Leima Angkil ki President Laurembam Nganbi Leima Tami Chingni upon Manupi Lup ki President Y Momon Leima Khwairamba Nupi Kaitel Samgat Sagat Palup ki President RK Radeshna Devi All Fumlo upon Manupalu ki President Wangkhem Ahanbi Devi Mayang Langjing Jila Parishad Member ki K Suhadeva Amadi Fumlo GP ki Chairperson M Manichana Athoiba Meeting Lensing Oina Saruk Yakhi Thauramadu da All Manipur Women Social Reformation and Development Samaj ki General Secretary P Sobita Devina Nungyu Oiba World Piraduna Haiki ngasi Manipur Tampaki District Mari Imphal West Kakching Bishnupur Amadi Thobalda nifuga mangarak shuba mayra paibi hangdokhi bagi numit palan tawri chahi lising ani henbagi puwari leijaba Manipur kumja lising amaga chamapan ga nifuga mapan gi October 10 ga mangada India da namtin tinsinki India da tinkraba matungda Manipur bu khwaidagi hanthaba thak amada thambiki loinana Black Law Armed Forces Special Powers Act 1958 thamjinduna maralitaba micham kaya faba punba amadi hatpana chingba chatharaki Draconian law asigi makhada micham kaya jail da namsinduna thambikre shasinaba nomai kapnabagi mingda miyoi kaya hatkre amadi kaya amana fakraga manghanbikre
कुमजा लिसिंग अमगा चमापनगा मरफुगी दिसंबर कुनगा मापनदा कांचीपुर लैबा मयांग लानी सिंगना बोम पोखाई हनबगी प्लान तौरमी हाइबगी चार्जता मिचम नुपा अमबु फादना पुखरगा सिफाई कैंपता ओत नैबिकी मतम अदुदा ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज की इमा सिंगना सिफाईना फाखरबा मिचम नुपा अदुबु कैंपतगी नमदुना कल्लगा पुथोरखी लोइना मखा ताना सिफाईना मिचम फाबा याहंदनबा अहिंग चुप्पा मरे मैरा पाइदुना लंबीदा यारखी असिगुम्बा नुमित असिबु निंगशिंगदुना नुमित असिबु मैरा पाइबी हौदोखिबा नुमित हाइदुना पालन तौदुना लाखिबनि हाइना सुपनखी लैबाक अमा चौखटपा अमा अफबा अमा ओइरकपदा लैबाक अदुदा लैरिबा नुपी सिंगी चावरबा थौदांग लै हाइना अम्फागी फॉर्मर वाइस प्रेसिडेंट नोंगलैमा हौबम ओंबिना फोंदोरख्रे वाफम निफुग मंगा सुबा मैरा पाइबी हौदोखिबा नुमित लिसिंग अनिगा कुनगा मंगागा मरी लैनना फोंदोखिबनी द मैरा पाइबी वुमेन डेवलपमेंट एसोसिएशन अमदी ऑल मणिपुर वुमेन सोशल रिफॉर्मेशन एंड डेवलपमेंट समाज नुपी समाज का पुना खुसनदुना मयांग इम्फाल माइबम लैबा द माइबम सोशल वेलफेयर क्लब ग्रुप द पांगथोखिबा थौरमदुदा नुपी समाज के एडवाइजर 𝐾𝐢𝐯𝐬 अम्फागी फॉर्मर वाइस प्रेसिडेंट नोंगलैमा हौबम ओंबी अरामबाई टेंगोल की लुचिंग पुरेल कोरोंगान बखुमन मपी काउंसिल के प्रेसिडेंट के.सी. रोमियो माइबम उचुवा जीपी की एक्स जिला परिषद एमडी फकरुद्दीन माइबम उचुवा जीपी की पंचायत सेक्रेटरी एमडी तमीजुर रहमान अरामबाई टेंगोल यूनिट 39 की कमांडर रोजो ओइनाम द मैरा पाइबी वुमेन डेवलपमेंट एसोसिएशन माइबम ममांग लेकाई की फाउंडर प्रेसिडेंट माइबम सनादेवी द मैरा पाइबी वुमेन डेवलपमेंट एसोसिएशन माइबम ममांग लेकाई की वाइस प्रेसिडेंट तखेलंबम मेमतोन देवी अमदी माइबम सोशल वेलफेयर क्लब की सेक्रेटरी माइबम हेरोजित खुमना थौरमदुगी प्रेसिडियम मेंबर ओइना सरुक याखी महांगना मखा ताना फोंदोरकपदा लमदम असिदा लैरिबा नुपी अयाम्बा ममांगै मतमदा लैरंबा सदालांदा हैदोई सिंगदोइबा अहन सिंगी मचा मसु ओइबना मरम ओइरगा लेंगाक लोंदा हैथोई सिंगदोइबा ओइ मचा अमना मी ओइबा ngamnaba amadi maraiba maramdam nusihanbagi thodang amama na lawgadabani mama amana gyan tadrabadi afaba macha kedaungda gyan taba ngamoi afaba mama haibasi mathau tai haina phongdokhi खांगबोक पार्ट 2 जीपीबू मिंगचत थीनब होनरकलिबा असि लीगल एक्शन लौरोइदबगी मरम लैते हाइना खांगबोक पार्ट 2 जीपी की एडमिनिस्ट्रेटिव कमिटी की चेयरपर्सन एम गोपी मोमोना फोंदोरख्रे खांगबोक पार्ट 2 दगी खुंद्रापम सुनील कौबा मियोय अमना प्रिंट अमजी इलेक्ट्रॉनिक मीडिया सिंगदा हंदक खांगबोक पार्ट 2 जीपी की एडमिनिस्ट्रेटिव कमिटी की चेयरपर्सन बु अतमना मिंगचत थीनब सिनबा मानबा मवोंगदा चेक थारमलगा अमुको थोकपीख्रे हाइना मरी मखोंग समदबा वाफम कया फोंदोरकलिबा असि मतंगदा ngasi पांगथोकिबा पावगी मिफम अमदा गोपी रोमोना मखाताना हाई चेक थादुना थबक शुबा लोइरबा मतुंगदा था मंगागी मतुंगदा यानिंगदबगी वाकत कया लाकपदगी हिरम असिदा क्लब यावना सादा संदाइनबा होटनबदा यानबा पुरकपा ngamdabadagi tangai fadana चेकसिंग खोटोक तब यादबदगी खोटोक खिबनी महाकना मखाताना हाई पतागी लमदा लेतबा लेरक अमबु आईवीआर ओंथोक्तुना वर्क प्रोग्राम दा हपचिलमले हाइना खुंद्रापम सुनीलना चेयरपर्सन दा मराल सिरकलिबा वाफम असि चटनबा यादबा वाफमनी लंबी अमा आईवीआर ओनबदा करी करंबा दरकार लई हाइबदु मियामना हेना खंगलबनी DRDA थौबालना फोंबा 2024-2025 एनुअल एक्शन प्लान AAP number 235 ता यावरिबा वर्क्स कंस्ट्रक्शन ऑफ ब्रिक पेविंग रोड एट एन इबोटोन लेरक वार्ड नंबर 4 असि हाइदना लेरबनी मसिदा IBR ओथोकपगी वाफम लेते 2024-25 की AAP असि सेंबा मतमदा एडमिनिस्ट्रेटिव कमिटी लेट्री कुमसिंग लिसिंग अनिगा कुनगो हुमदोगी अक्टोबर अनिगी ग्राम सभादा मियामना अयाबा पिरमलबा वर्कनी एडमिनिस्ट्रेटिव कमिटी ना कुमसिंग लिसिंग अनिगा कुनगा मरीगी मार्च 9 दगी लेरकपनी हाइखी हिरमसिगी मतंगदा लेकाईगी क्लब अमदी BDO DPC गे थाक्ता याशिनबा वारी सानरबसु याशिनबा पुरकपा ngamkhide ayet apan leibagi work completion report thaba yadabadagi tangai fadana makhoigi area dagi check sing nung sing khotok laga work ki maming da yauriba asengba mafam aduda amuk thizin kibani haiki
Maram aduna aranba wafum kaya leibak miyamda hajinduna Khangabok Part 2 JB pu mingchet thinadaba hotnabagi khundrapum Sunilgi mathakta legal action lauroidabagi maram leiti haina su chairperson Gopi Romanna phongdokhi. Sangat sagat peluk 𝐾𝐢𝐹 lingkhat khibagi chahi surakpagi thoram pangthokre thoram aduda 𝐾𝐢𝐹 na chahi asida tawkhiba thabak thoram sing amadi tawrakadawba thabak sing mayamda khanghanba laikai gi chahi yamlaba ahal laman singda kambal yenthokpa thawai yauna miyam thabak thoram tawba miyoi ani khangacharaga khudol piduna ikai khumnabana mapumoiba thoram sing oikhi. Ngasigi thoram adu da laikai gi ward councilor Puyam Jote Ibudo Khamlang bagi Lai Selungbam Sanabam Jatra Singh Lai Thogaloki President Asem Iboton 𝐾𝐢𝐹 gi President Maibam Ibomcha AT Unit 1 gi Commander Okram Ivaicha Khetri Lekai BDF Outpost gi Commander Somojit 𝐾𝐴MPL gi President Khetri Mayum Tamfa amadi Maikai Kayadagi Lakpa Miyoi Chahum Romsu Saruk Yaduna thoram adu mapumfana chinglemna pangthokhi. Manipur ki apunbagi saktam sagatpada Comrade Irawat amadi Comrade Irawat ki political journey haiba hiramda nongmagi oiba public discussion ama All India Youth Federation amadi All India Students Federation Manipur State Council na sinduna Manipur Press Club ta pangthokri. Thawamaduda AITYF ki former National President Laishram Sotin Kumar AIYF amadi AISF Manipur State Council ki advisor Layanjam Sumatibala AIYF ki acting president Sorokhaibam Ingotombi ASIF ki president 𝗔𝗡𝗡 𝐶𝐞 mathang sitna athoiba michunglen oina saruk yakhi. Thawanga mari leinana lamyan be hizam Irawat ki photo da haikat lekat tamduna comrade asigi mafamda ikai khumnaba ullaba matungda All India Youth Federation amasung All India Student Federation na punna semba Joint Committee na puthokpa Comrade Hizam Irawata Architect of Modern Manipur haiba souvenir ama phongduna miyamda khutsinakhi. Thoram asigi mari leinana committee asigi convener Ahanthem Peter na phongdokhibada iramdam asida hojik masagi oijaba thiba luchingba saba mina masing hengalaktuna luchingba saba makhum uppa miyoi kayama leibak nungshiba saduna thoragli masida natana leibak nungshiba saba luchingba saba miyoi sing asina amuk iramdam asigi chawkhat thorang tawgani haibagi mingda politics toksilakpa masigumba mayam asi organization asina kupna yengduna iramdam asida asengba luchingba thirakpa matandadi asengba luchingba asi Hizam Irawat asi oirambadagi organization asina mahaki matangda nainaduna lakhi adubu asengba luchingba asi mapum faba wari amata school college singi syllabus ta hapiramdaba thengnarapadagi committee asina mahiroi sing amadi miyamda lamyanba Irawat ki wari asibu mapum fana khanghanbagi pandamda souvenir asi puthokpani haiki. All Manipur Tamil Chingmi apunba nupilup Tamil Chingmi gi matam sang organization secretary oina thawpuduna leibak ki thodang kaya chokthaba leitana thabak towirambi ima RK Shamana leikidabada awaba phongdorakli leifam leifrakpom makha lekai dagi RK Sayama masagi chahi humdraga nithoi shukre mahakna khanghaudana masagi anaba amana maram oiraga manung matam chadana hokiba December ki tang 15 da leikidabada konung mamanga leiba coalition against drugs and alcohol kadagi head office ta minute anitumina leptuna awaba phongdokpagi mifam ama pangthokhi hariba mifam aduda tongan ba loop kayana saruk yakhi. Universal Friendship Organization UFO East Manipur Battalion Headquarter number 5 Thobal Charangpatki Manung Channa Leiba Maitai Huyen Langlong Singtam Sanglen Sajal Academy UFO Khangabok Makha Branch ki Taragamapan Suba Rising Day gi Thoram ngasi pangthokre Thobal District ki Khangabok ta Leiba Organization asigi Masa Sanglen gi Rising Day gi Thoram aduda Khangabok ki social worker 𝐾𝐢𝐯𝐶𝐞 Ibudo Pakhang Bayekpa Malengi Firal Chingkhatki Bagalwinana UFO gi members singna Malengi Firal gi mafamda salute piduna ikai khumnabasu utkhi. Thawamadu da Khangabok ki social worker 𝐾𝐢𝐯𝐶 athoiba mitung scholar and social science
State and National Awardee Dr. 𝐂𝐢𝐯𝐿 thauram mapu amadi Bar Council of Manipur gi member advocate Dr. 𝐾𝐢𝐯𝐬 akhanaba mitung oina saruk yakhibaga loinana atai maru oiba miyoi singasu special guest oina saruk yakhi. Hariba branch asigi raising day gi thauram aduda organization asigi Secretary General Yumlembam Mairaba Angom, Publicity Secretary Wanglen Tongbram, Thangtagi Chief Instructor Laishram Modhuchandra, Thangtagi Instructor Takhelambam Mohen Yauna, Battalion Commander Singh Amadi, Manipur gi tongan tonganba mafamdagi lakpa UFO gi member Singh asu saruk yakhi. Ngasi sumaina pangthuba sumaina miyam da kusinagadaba saktakadaba sangle khara leiri inak nakna aduga makha tana sarakpa kayam su leiri sikha gi loiban nai noidana manipur gi manung amasung mapanda sugumba sangle kaya leidana magi tangai phadaba active member thongmi matik chana leiri loinana ngasi malim pumbada world fighting chaw group ko risikana United Nations Organization Rashtra Sangha magi mamang ka kana lerame 1929 ahan ba malim gil lajaw do pakanda League of Nations pi hidi 30 ke 4 5 da German gi hidana thugai hi aduga second world war purakhi aduga Rauthobe Churchill Stalin Mokoy hom na wata naraga United Nations Organization 1945 ki April thadagina June tha phawda thawum chupna malim ki sakna level singbi makhal mathen gi oiba luk kaya yawaga semgi badugumba rashtra sanghani Lamdam asida loishinba naidana leiriba thogdok wathoksing amadi ching amasung tamgi internal displaced persons singi awaba kayagi maramda khana nainaduna waroishin ama puraknabagi pandamda loinana Federation of Civil Society Organizations folks na sinduna normalization in Manipur haiba hiramda nomagi oiba academic discourse ama pangthukri ngasi North AOC da Laiba Hotel Imphal Sangai Hoda Manipur University gi Department of Anthropology gi retired Professor W Nabakumar na moderator oiduna amadi tongan ba furuk kaya gi community leaders singsu saruk yaduna pangthukiba thauram aduda mari leinana folks ki acting president oriba BM Yai Masahana haikibada state asida hokiba chahi lising aniga kunga humdoidagi hauna thokliba conflict asigi waroshin puraknaba amadi IDP singbu magi mayumda hanjinaba gi lambi yananaba lamdam asigi khang hairaba miyoi kaya punsinduna khana nainaba thauram asi pangthokpani thauram asidagi miyam punna tanaduna laurakpa warep sing leibak miyam sinthungna khanganba amadi thabakta onthokduna lamdam asida karamna santi purakani haibasina discourse asigi pandamni haiba wafam sing fongdokhi warosin ama tornaba aduga miyamna thengnariba awaba sing aduga IDP singna tangdu leitaba masagi mayumda handuna insikpa anauba punsiralama tornabagi matangda akoigi akang haising intelligence tongan akoigi experts na akoi thambigadorinni aduga hariba asigumba manipurda normal sema karamna purakatagi haibase akoi experts ga tanaraga experts na piba adugumba message adu miyanda akoi hena paktok sakuna nainaba aduga leiriba country asina IDP haiba akoi tampakgi IDP na taga singda su leiriba IDP singi tamgi leiriba IDP sing punna awaba sing makoina thengnaiba awaba sing karamna ko onchigi haiban singba Shri Shri Govindaji Nath Sankirtangi Kuntragarak Suba Foundation Day Kampat Masri Atsat Debu Award Ceremony Thauram ngasi Wangkhai Palace Compound Laiba Shri Shri Govindaji Nath Sankirtan Rehearsal Hall da pangthokre Thauram adu Jawaharlal Nehru Manipur Dance Academy gi Guru amadi Manipur State Kala Academy gi Awardee Maihobam Saitaban Singh amadi Jawaharlal Nehru Manipur Dance Academy gi retired Guru Razari amasung Manipur State Kala Academy Awardee Konsam Kumar Singhana mathang sinna athoiba bithulen oibuga loinana Nath Sankirtangi maru oiba miyoi kaya saru yaduna pangthokhi
हाइरबा श्री श्री गोविंदजी नट संकीर्तन की 30रक सुबा फाउंडेशन डे असिगा मरी लेनना चाही खुनिंगे आर्ट की लमदा मसक नाइरबा मियोई सिंह द पीबा श्री आस्था देबो अवार्ड हंदक चाही के ओइना ख्वाइरकपंग गोविंद सिंह अमदी लिकलाई मीडिया के प्रोग्राम मैनेजर थोकचोम हिखोंबगी मफमदा कैश अवार्ड का लोइना मोमेंटो पीदुना इकाई खुमनबु उठकी थौरम अदुगा मरी लेनना मणिपुर स्टेट कला एकेडमी अवार्डी मैहौबम शैतबान सिंहना फोंदोखिबदा फाउंडेशन डे असी पांगथोकपगी नुंगी ओइबा पांदम असी मरुओइना एखोई मियोइबसिंगना पोकपगी नुमित असी निंगसिंगबा असी यामना मरुओइबा अदुगुमना संस्थान असिबो हौदोखिबा नुमित असी निंगसिंगबा ओइना पांगथोकपा थौरम अमनी मसिना तुंगदा हौरकलिबा मिरोल सिंह अमदी मैहौरोल सिंहदा संस्थान असिगी मपोकुमोन लाकपा मतमदा मखोइगी ताकपी तंबिरखिबा गुरु सिंह अदुगी मफमदा ngamjaba haikat lekat tamduna guru sing aduna tawbiramba thabak thoram sing adu mahiroi sing asina makhata na tawba ngamnabagi pandamda pangthokpani haiki loinana thoram asiga mari leinana nat sankritan gi lekhidraba guru sing gi mafamda haikat lekat tamduna ikai khumnaba ulaba matungda chakpram narendra singh na nat sankritan da moibung gi matangda demonstration tawbaga loinana SSGNS ki child artist sing na pung cholom utkhi Singa Ideal Club SIC Yaripok Singana Sinduna Thasigi Taretagi Team Kunga Marina Group Nipan Thokna Khaidokuna Club Asigi Playground da Chathariba Mapan Shuba SIC Trophy State Level Open Football Tournament 2025 ki ngasi sanakiba ahanba semi final match ta apunba FC Manipurna Muzibu Form House Ketrigaubu goal mangaga shinoda yamna lakchana maithiba piramnaga apunba FC Manipur Chathariba SIC Trophy asigi final changduna lamba ngaiduna laikhri ngasi sanakiba match aduda team anima ki players singna final changana ba akanba mongda sanana ba First half da over funky, second half da Muzibu Form House ki ahoba tanja yenglaga apunba FC ki jersey number 29 bipinna match ki minute kuntraga nipan amadi yankhaiga nipan da goal ani jersey number 8 Maheshna minute nifuga taret amadi humpuga matoida goal ani jersey number 15 Borisna minute yankhaiga manga da chatpada goal amaga chansinduna apunba FC Manipur final gi damakta sem saraga leiba ngamkhibani Match asibu yengba laknakhiba babok sing team animaki supporters sing magi nganna langaduna team animaki inot hawkhibaga loinana ground gi akoibada chikna chainaba ngamkhide ngasigi match asida tongan ba Manipur gi CSO leader sing maruoina AMUCO Manipur gi president SM Jalal na thoramapu nawasindam sang thobal khetri lekai gi founder Puyam Ranjitna athoiba mintunglen loinana imagi mairagi president TH Sujata loinana Mira Sahak Kori Managing Director newtv amadi tonganba leader kayamarumna mathang sitna mithunglen sing oiduna saru yakhi hayeng ani shuba semi final match ta CMC Changamdabi amadi CUBFC Changamdabi na sanagani aroibada maroiba pau amuhana Tangkak ani thokna pangthokadoriba Census 2026 na Manipur su yaukhiba tarabadi Manipur gi tungi khunaina achauba awaba kaya pirakpagi mathakta social politics ta akiba fangna ahongba lakani haina social worker Sanjoy Ahanthemna phongdokri amadi Khurai lamlongdagina Jenims chaba lambi paring asi semdri fawba lambi paring asi thingjinbagi Khongjang Junction Kri Notice Window TV na sandok chariba numidangi pau matanga solution jare miyeng tabiri bopumna mapu amuka sohana kurum jare Football bu thawai haksang yauna pamliba miyoi singgidamakta yamna nungairaba pau ama puduna lakchari
madudi first CPC trophy 9A side state level open football tournament ama lagliba kumja lising aniga kunga taruki January ki tarik taragani pandagi hauduna Chingya People's Club Yairipok Ningthongnai Chingya Lekai na sinduna Ningthongnai playground da pangthoklagani tournament asigi form ngasi maktagi fangbiragani tournament asigi pricing di winner prize da ₹1 lakh with trophy runners up da ₹70,000 with trophy best discipline da ₹7,000 with trophy best goalkeeper da ₹5,000 with trophy top scorer da ₹5,000 with trophy best player da ₹5,000 with trophy asina chingbani registration fee na sometagi ₹7,000 khaktamak oigani form thazan bagi aroiba matam lakliba January ki tarik taragani thoida oigani manager meeting na January ki tarik taraga manga da oigani akupa marol gi damakta pizariba contact number sing asida paw fawirau contact number sing adudi 8837447610 natraga 8787882150 amadi 60093969994 Admission open. 𝐷𝐸 Upper Primary School, Government of Manipur, 𝐷𝐸 Mayai Lekai, Imphal West. Admission open for the session 2026-27. Available facilities: free textbook, free school uniform, free admission fee, well-served midday meal. Admission will be start from 6th of January and session will be start from 19th of January. For more details, please contact 𝐷𝐸 Upper Primary School, 𝐷𝐸 Mayai Lekai.